ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯃꯥꯡꯑꯣꯏꯅꯅ ꯉꯔꯥꯡꯒꯤ ꯑꯍꯤꯡꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯁꯨ ꯊꯧꯔꯝ ꯑꯁꯤ ꯌꯥꯎꯕꯤꯅꯅꯕ ꯄꯥꯎꯈꯠꯁꯦ ꯄꯤꯕꯒꯤ ꯇꯉꯥꯏ ꯐꯗꯦ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯃꯃꯥ ꯑꯣꯏꯕꯤꯅ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕ ꯑꯉꯥꯡꯕ ꯑꯗꯨꯒ ꯏꯅꯐꯤ ꯃꯔꯥꯛ ꯇꯥꯏꯕ ꯑꯉꯧꯕ ꯑꯃ ꯏꯜꯂꯒ ꯆꯦꯡꯐꯨꯗ ꯆꯦꯡ ꯍꯩꯕ ꯇꯧꯗꯕ ꯌꯥꯗꯕ ꯑꯃꯅꯤ꯫ ꯂꯨꯍꯣꯡꯒꯗꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯌꯨꯛꯇ ꯅꯨꯄꯤ ꯑꯁꯤꯅ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯂꯣꯏꯅꯅ ꯀꯨꯟꯗꯣ ꯄꯔꯦꯡ ꯂꯦꯡꯕ ꯂꯣꯏꯅꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯌꯨꯛꯇ ꯅꯨꯄꯤ ꯃꯌꯨꯝꯗ ꯑꯌꯨꯛꯇ ꯆꯥꯛ ꯄꯤꯖꯕ, ꯃꯔꯨꯑꯣꯏꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯣꯡꯂꯤꯕ ꯆꯥꯛ ꯑꯁꯦ ꯀꯅꯥꯃꯠꯇ ꯆꯥꯗ꯭ꯔꯤꯉꯩꯗ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯣ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯄꯤꯖꯕ ꯃꯇꯝꯗ ꯍꯥꯟꯅ ꯄꯤꯖꯒꯅꯤ꯫ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯃꯌꯥꯏꯗ ꯐꯝꯍꯜꯂꯒ ꯃꯄꯥꯅ ꯌꯦꯠꯇ ꯐꯝꯒꯅꯤ, ꯃꯃꯥꯅ ꯑꯣꯏꯗ ꯐꯝꯒꯅꯤ, ꯑꯗꯨꯒ ꯆꯥꯃꯤꯟꯅꯒꯅꯤ꯫ ꯑꯇꯣꯞꯄꯒ ꯆꯥꯃꯤꯟꯅꯕ ꯌꯥꯗꯦ꯫ ꯃꯁꯤꯒꯤ ꯃꯔꯝ ꯈꯪꯃꯤꯟꯅꯕ ꯇꯉꯥꯏ ꯐꯗꯦ꯫ ꯁꯤꯗꯁꯨ ꯅꯠꯇꯅ ꯃꯌꯥ ꯑꯣꯛꯄ, ꯃꯇꯧ ꯀꯔꯝꯅ ꯃꯌꯥ ꯑꯣꯛꯄꯁꯦ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯂꯩꯔꯝꯕꯒꯦ? ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯃꯩ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯝꯕꯒꯦ? ꯑꯃꯗꯤ ꯄꯥꯝꯍꯩꯕ ꯃꯇꯝꯗ, ꯍꯥꯏꯕꯗꯤ ꯈ꯭ꯔꯤꯁꯇ 1787 1799 ꯐꯥꯎꯕ ꯑꯗꯥꯏ ꯐꯥꯎꯕꯗ ꯃꯌꯥ ꯑꯣꯛꯄꯒꯤ ꯊꯧꯔꯝꯁꯦ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯍꯣꯡꯕ ꯂꯥꯛꯈꯤ? ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯑꯃꯨꯛ PK ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯖꯗꯨꯅ ꯂꯥꯛꯄ ꯃꯩꯇꯩ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯁꯤꯡ, ꯍꯥꯏꯔꯤꯕ ꯇꯥꯡꯀꯛ ꯅꯥꯏꯅ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯉꯁꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯊꯧꯔꯝꯁꯤꯡ, ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯇꯧꯒꯗꯕ ꯊꯧꯔꯝꯁꯤꯡ, ꯂꯣꯏꯅꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯥꯛ ꯄꯤꯖꯕ ꯃꯇꯧ ꯀꯔꯝꯅ, ꯑꯃꯗꯤ ꯑꯔꯣꯏꯕꯗ ꯃꯌꯥ ꯑꯣꯛꯄ, ꯃꯌꯥ ꯅꯨꯄꯥ ꯑꯣꯛꯄ ꯍꯥꯏꯕꯁꯤꯡꯁꯦ ꯉꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯁꯤꯗ ꯃꯤꯌꯥꯝꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯥꯟꯅ ꯈꯪꯉꯝꯗꯕ ꯀꯌా ꯑꯃ ꯑꯩꯈꯣꯏꯁꯨ ꯅꯩꯅꯖꯔꯦ ꯍꯥꯏꯔꯒ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯁꯦ ꯃꯌꯥꯝꯅꯁꯨ ꯈꯪꯍꯟꯖꯔꯒ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯈꯪꯃꯤꯟꯅꯕ, ꯑꯩꯈꯣꯏ ꯃꯩꯇꯩ ꯁꯃꯥꯖꯁꯤꯗ ꯆꯠꯅꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡꯁꯦ ꯈꯔ ꯃꯈꯩꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕꯗ ꯇꯉꯥꯏ ꯐꯗꯦ ꯈꯟꯖꯗꯨꯅ ꯇꯥꯡꯀꯛꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ꯫ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯔꯤꯡ ꯅꯥꯏꯅ ꯁꯟꯗꯣꯛꯆꯔꯤꯕ ꯃꯩꯇꯩ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯁꯤꯡꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯊꯧꯔꯝ ꯑꯁꯦ ꯃꯩꯇꯩ ꯈꯨꯟꯅꯥꯏꯒꯤ ꯆꯠꯅꯕꯤꯗ ꯌꯥꯝꯅ ꯂꯨꯅ ꯂꯧꯅꯕ ꯑꯃꯈꯛ ꯑꯣꯏꯔꯤ꯫ ꯅꯨꯃꯤꯠ ꯊꯕꯥꯟ ꯑꯐꯕ ꯌꯦꯡꯉꯒ ꯄꯛꯅ ꯋꯥꯏꯅꯕ ꯌꯦꯡꯒꯅꯤ꯫ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯁꯤꯅ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕꯗꯤ ꯀꯥꯂꯦꯟ ꯊꯥꯗ ꯍꯣꯡꯕ ꯌꯥꯗꯦ ꯑꯃꯗꯤ ꯍꯣꯡꯅꯗꯦ꯫ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯁꯥꯃꯛꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠꯁꯤꯡꯗꯁꯨ ꯍꯣꯡꯕ ꯐꯠꯇꯦ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯂꯨꯅ ꯂꯧꯅꯕ ꯑꯃꯈꯛ ꯑꯣꯏꯔꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯇꯧꯒꯗꯕ ꯊꯧꯔꯝꯁꯤꯡꯗꯤ ꯑꯍꯥꯟꯕꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛꯀꯤ ꯏꯃꯨꯡꯗ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯗ ꯍꯩꯔꯥ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯇꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯇꯅꯕ ꯈꯨꯔꯨꯝꯖꯒꯅꯤ, ꯊꯧꯅꯤꯖꯒꯅꯤ꯫ ꯑꯗꯨꯒ ꯊꯝꯖꯅꯤꯡꯕ ꯑꯃꯅ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯉꯔꯥꯡꯒꯤ ꯑꯍꯤꯡꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯁꯨ ꯊꯧꯔꯝ ꯑꯁꯤ ꯌꯥꯎꯕꯤꯔꯅꯕ ꯍꯥꯟꯅ ꯄꯥꯎꯈꯠ ꯄꯤꯖꯈ꯭ꯔꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯩꯔꯥꯗꯤ ꯃꯨꯠꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯨꯠꯇꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯨꯃꯤꯠꯅ ꯐꯖꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯃꯥꯅ ꯁꯨꯃꯥꯡꯗ ꯇꯨꯜꯁꯤ ꯅꯠꯇ꯭ꯔꯒ ꯇꯥꯏꯔꯦꯟꯒꯤ ꯃꯈꯣꯡꯗ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯗꯨꯅ ꯍꯩꯔꯨꯛ ꯀ꯭ꯋꯥ ꯂꯥꯀꯣꯏ ꯇꯥꯗꯨꯅ ꯆꯦꯡꯐꯨꯗ ꯆꯦꯡ ꯍꯩꯒꯅꯤ꯫ ꯍꯩꯒꯗꯧꯔꯤꯕ ꯆꯦꯡꯐꯨ ꯑꯁꯦ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯗꯨꯅ ꯀꯠꯂꯤꯕ ꯃꯅꯥꯛꯇ ꯂꯥꯁꯦꯠ 1.5 ꯊꯥꯔꯒ ꯊꯝꯒꯅꯤ꯫ ꯃꯃꯥ ꯑꯣꯏꯕꯤꯅ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕ ꯑꯉꯥꯡꯕ ꯑꯗꯨꯒ ꯏꯅꯐꯤ ꯃꯔꯥꯛ ꯇꯥꯏꯕ ꯑꯉꯧꯕ ꯑꯃ ꯏꯜꯂꯒ ꯆꯦꯡꯐꯨꯗ ꯆꯦꯡ ꯍꯩꯒꯅꯤ꯫ ꯍꯩꯕ ꯃꯇꯝꯗ ꯈꯨ ꯊꯣꯡꯂꯒ ꯍꯩꯕ ꯌꯥꯗꯦ꯫ ꯍꯩꯕ ꯃꯇꯝꯗ ꯃꯃꯥꯡ ꯑꯣꯟꯅ ꯍꯩꯒꯅꯤ꯫ ꯍꯩꯕ ꯃꯇꯝꯗꯁꯨ ꯂꯦꯞꯇꯅ ꯍꯩꯕꯅ 3 ꯊꯣꯛꯅ ꯍꯩꯒꯅꯤ꯫ ꯌꯥꯝꯅ ꯊꯟꯅ ꯍꯩꯕꯁꯨ ꯌꯥꯗꯦ, ꯅꯤꯛꯁꯤꯜꯂꯒ ꯍꯩꯕꯁꯨ ꯌꯥꯗꯦ, ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯩꯒꯗꯕꯅꯤ꯫ ꯍꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯨꯃꯣꯛꯇ ꯆꯦꯡ ꯈꯔꯁꯨ ꯊꯝꯍꯧꯒꯅꯤ꯫
ꯃꯁꯤꯅ ꯆꯦꯡꯅꯤꯡꯍꯟꯕ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯍꯟꯖꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯊꯟꯀꯣꯛ ꯇꯧꯅ ꯍꯩꯔꯕ ꯆꯦꯡꯐꯨ ꯑꯗꯨꯅ ꯃꯊꯛꯇ ꯆꯥꯟꯗꯤ ꯑꯃ ꯍꯥꯞꯀꯅꯤ, ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯤꯄꯥ ꯃꯌꯨꯝꯗ ꯄꯨꯈꯤꯅꯕ ꯊꯝꯒꯗꯧꯔꯤꯕꯅꯤ꯫ ꯆꯦꯡꯐꯨ ꯑꯁꯤꯅ ꯍꯣꯔꯦꯟ ꯃꯆꯥꯅꯨꯄꯤꯒꯤ ꯆꯦꯡꯖꯦꯜ ꯑꯣꯏꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯄꯨꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯂꯨꯍꯣꯡꯒꯗꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯂꯣꯏꯅꯅ ꯀꯨꯟꯗꯣ ꯄꯔꯦꯡ ꯂꯦꯡꯕꯒꯤ ꯆꯠꯅꯕꯤ ꯑꯌꯨꯛꯇꯨꯗ ꯑꯗꯨꯃꯛ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕ ꯆꯦꯡ ꯍꯩꯔꯕ ꯃꯇꯨꯡꯗ ꯇꯧꯒꯅꯤ꯫ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯔꯥꯡꯐꯝꯗ ꯂꯩꯔꯤꯕ ꯑꯃꯅ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯒꯗꯕꯅꯤ꯫ ꯅꯤꯄꯥ ꯃꯌꯨꯝꯗꯁꯨ ꯅꯨꯄꯤ ꯃꯃꯥꯅ ꯇꯧꯕꯒꯨꯝꯅ ꯆꯦꯡꯂꯨꯞ ꯅꯨꯡꯁꯥꯡ ꯄꯤꯔꯨꯛ ꯆꯦꯡ ꯍꯩꯒꯅꯤ꯫ ꯆꯦꯡꯂꯨꯞꯇ ꯍꯥꯞꯀꯗꯕ ꯄꯣꯠꯂꯝꯁꯤꯡꯗꯤ ꯆꯦꯡꯒꯤ ꯃꯊꯛꯇ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯕ ꯊꯨꯝ ꯀꯥꯒꯨꯞ ꯑꯃ ꯍꯥꯞꯀꯅꯤ꯫ ꯁꯤꯡ, ꯌꯦꯠꯀꯣꯟ, ꯑꯣꯏꯀꯣꯟ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯥꯡꯒꯨꯞ ꯑꯃ ꯍꯥꯞꯀꯅꯤ꯫ ꯄꯥꯅꯥꯎ ꯑꯃ ꯍꯥꯞꯀꯅꯤ, ꯑꯗꯨꯒ ꯍꯤꯗꯥꯛ ꯃꯅꯥ 2, ꯂꯁꯤꯡ ꯃꯄꯣꯞ 3, ꯁꯦꯜ ꯀꯥꯒꯨꯞ ꯑꯃ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯦ ꯍꯥꯞꯇꯕ ꯁꯨꯛꯌꯥꯃꯛ ꯌꯥꯗꯕ ꯑꯃꯅꯤ ꯆꯦꯡ ꯍꯩꯕ ꯃꯇꯝꯗ꯫ ꯑꯗꯨꯒ ꯏꯁꯤꯡ ꯀꯣꯟ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯒꯅꯤ, ꯑꯗꯨꯒ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯃꯈꯨꯝ ꯈꯨꯝꯂꯒ ꯄꯩꯍꯥꯅ ꯆꯦꯠꯅ ꯄꯨꯟꯁꯤꯟꯒꯗꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯤꯄꯥ ꯃꯌꯨꯝꯗ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯐꯨꯡꯒꯥ, ꯑꯄꯣꯠ ꯑꯁꯥꯀꯤ ꯐꯤꯔꯨꯞ ꯑꯃ, ꯂꯝꯂꯥꯏꯒꯤ ꯐꯤꯔꯨꯞ ꯑꯃ, ꯍꯥꯏꯕꯗꯤ ꯈꯨꯡꯒꯪ ꯂꯩꯀꯥꯏꯗꯨꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯒꯤ ꯑꯃꯗꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯇꯣꯉꯥꯟꯕ ꯂꯥꯏ ꯂꯩꯔꯒꯗꯤ ꯃꯗꯨꯒꯤꯁꯨ ꯑꯗꯨꯃꯛ ꯇꯝꯗꯕ ꯌꯥꯗꯦ꯫ ꯎꯁꯤꯟ ꯉꯥ ꯃꯩꯇꯩ ꯉꯥꯃꯨ 2 ꯌꯥꯎꯅ ꯐꯤꯔꯨꯞ ꯑꯃꯁꯨꯡ ꯅꯨꯄꯤꯒꯤ ꯁꯦꯠꯅ ꯏꯟꯅꯕ ꯃꯔꯤꯛ ꯃꯀꯣꯟ, ꯑꯀꯦ ꯑꯃꯧ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯕ ꯂꯨꯛꯃꯥꯏ ꯑꯃ, ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯌꯥꯎꯕ ꯂꯨꯛꯃꯥꯏ ꯑꯃ, ꯃꯁꯤ ꯁꯦꯝꯗꯨꯅ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯂꯩ ꯂꯦꯡꯕ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟ ꯆꯥꯕꯁꯦ, ꯅꯨꯄꯤ ꯃꯌꯨꯝꯗ ꯑꯌꯨꯛꯀꯤ ꯆꯥꯛ ꯄꯤꯖꯕꯁꯦ ꯀꯩꯅꯥꯗ ꯆꯥꯛ ꯄꯤꯖꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯨꯛ ꯊꯝꯖꯔꯛꯀꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯑꯌꯨꯛꯇ ꯆꯥꯛꯂꯦꯟꯗ ꯉꯥ ꯑꯉꯧꯕ ꯊꯣꯡꯅꯩ꯫ ꯆꯥꯛ ꯊꯣꯡꯕꯁꯤꯅ ꯃꯃꯥꯅ ꯊꯣꯡꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤ ꯂꯩꯖꯗꯕꯒꯤꯗꯤ ꯃꯃꯥꯅ ꯃꯩ ꯊꯥꯒꯠꯇꯨꯅ ꯊꯣꯡꯕ ꯍꯧꯔꯝꯂꯒ ꯂꯩꯁꯥꯕꯤ ꯃꯧꯁꯤꯡꯅ ꯃꯈꯥ ꯆꯠꯊꯗꯨꯅ ꯇꯧꯒꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯣꯡꯂꯤꯕ ꯆꯥꯛ ꯑꯁꯦ ꯀꯅꯥꯃꯠꯇ ꯆꯥꯗ꯭ꯔꯤꯉꯩꯗ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯤꯄꯥ ꯅꯨꯄꯤ ꯑꯅꯤꯗꯣ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯄꯤꯖꯕ ꯃꯇꯝꯗ ꯍꯥꯟꯅ ꯄꯤꯖꯒꯗꯕꯅꯤ꯫ ꯃꯆꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯌꯥꯏꯗ ꯐꯝꯍꯜꯂꯒ ꯃꯄꯥꯅ ꯌꯦꯠꯇ ꯐꯝꯒꯅꯤ, ꯃꯃꯥꯅ ꯑꯣꯏꯗ ꯐꯝꯒꯅꯤ, ꯑꯗꯨꯒ ꯆꯥꯃꯤꯟꯅꯒꯗꯕꯅꯤ꯫ ꯑꯇꯣꯞꯄꯒ ꯆꯥꯃꯤꯟꯅꯕ ꯌꯥꯗꯦ꯫ ꯃꯁꯤꯗ ꯆꯥꯃꯤꯟꯅꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯇꯉꯥꯏ ꯐꯗ꯭ꯔꯤꯕꯁꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯉꯁꯤꯗꯒꯤ ꯃꯃꯥ ꯃꯄꯥꯒ ꯃꯆꯥꯅ ꯂꯩꯅꯔꯝꯕ ꯃꯔꯤꯗꯣ ꯑꯍꯣꯡꯕ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯅꯍꯥꯟꯃꯈꯩ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯔꯝꯕꯗꯣ ꯀꯣꯝꯊꯣꯛꯂꯒ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯈ꯭ꯔꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤ ꯑꯁꯤꯅ ꯃꯃꯥ ꯃꯄꯥꯒꯤ ꯑꯣꯏꯅ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯂꯧꯅꯩ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯃꯃꯥ ꯃꯄꯥꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡꯁꯦ ꯁꯤꯒꯤ ꯁꯔꯨꯛ ꯂꯣꯏꯔꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯃꯄꯨꯡ ꯑꯣꯏꯅ ꯆꯥꯃꯤꯟꯅꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯆꯥꯗ ꯆꯥꯛ ꯆꯥꯛꯈꯣꯝ 3 ꯏꯟꯕꯤꯒꯅꯤ꯫ ꯃꯁꯤꯅ ꯃꯃꯥꯒꯤ ꯁꯦꯒꯥꯗ ꯂꯩꯖꯔꯝꯕꯗꯣ ꯊꯥꯗꯣꯛꯄꯤꯔꯕꯅꯤ, ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯒꯤ ꯈꯣꯝꯂꯥꯡ ꯂꯃꯟ ꯁꯤꯡꯕꯁꯨ ꯑꯣꯏꯖꯔꯣ ꯍꯥꯏꯅ ꯃꯃꯥ ꯃꯄꯥꯅ ꯊꯧꯖꯥꯜ ꯂꯟꯄꯨꯕꯤꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯗꯨꯅ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯨꯔꯣ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯕꯅꯤ ꯃꯃꯥ ꯃꯄꯥꯅ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯁꯤꯗ ꯆꯥꯛ ꯄꯤꯖꯕ ꯂꯣꯏꯔꯒ ꯅꯨꯡꯊꯤꯟꯒꯤ ꯊꯧꯔꯝꯗ ꯂꯨꯍꯣꯡꯕ ꯂꯥꯛꯑꯒꯅꯤ꯫ ꯂꯨꯍꯣꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯍꯩꯖꯤꯡ ꯂꯣꯏꯔꯒ ꯕꯣꯔ ꯕꯥꯔꯇꯣꯟ ꯆꯠꯈ꯭ꯔꯦ꯫ ꯕꯣꯔ ꯕꯥꯔꯇꯣꯟ ꯆꯠꯄ ꯂꯣꯏꯔꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯇꯧꯒꯗꯕ ꯊꯧꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯅꯤ ꯉꯁꯤ ꯄꯟꯖꯔꯤꯁꯤ꯫ ꯑꯗꯨꯅ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯗꯤ ꯂꯨꯍꯣꯡꯕ ꯂꯥꯛꯑꯒꯅꯤ꯫ ꯃꯄꯨꯡ ꯑꯣꯏꯅ ꯂꯨꯍꯣꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯕꯣꯔ ꯃꯌꯨꯝꯗ ꯇꯧꯒꯗꯕꯁꯤꯡꯗꯨꯗꯤ ꯃꯊꯪ ꯇꯥꯔꯛꯄ ꯇꯥꯡꯀꯛꯇ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯗꯨꯃꯛ ꯊꯝꯖꯔꯛꯀꯦ꯫ ꯉꯁꯤꯒꯤ ꯇꯥꯡꯀꯛꯇ ꯕꯣꯔ ꯂꯥꯛꯑꯕ ꯃꯇꯝꯗ ꯃꯌꯥ ꯑꯣꯛꯄꯒꯤ ꯊꯧꯔꯝꯁꯦ ꯁꯤꯒꯤ ꯃꯇꯥꯡ ꯑꯃꯨꯛ ꯑꯩ ꯈꯤꯇꯪ ꯄꯟꯖꯔꯝꯒꯦ ꯍꯥꯏꯇꯥꯔꯦ꯫ ꯃꯌꯥ ꯑꯣꯛꯄꯁꯦ ꯂꯝꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅꯁꯨ ꯅꯤꯄꯥꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯀꯣꯟꯊꯣꯡ ꯌꯧꯔꯛꯅꯕꯗ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯩꯕꯨꯜ ꯃꯩꯔꯥ ꯌꯥꯎꯅ ꯆꯥꯎꯅ ꯑꯣꯛꯀꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯀꯕꯣꯛ ꯑꯐꯥꯕ, ꯆꯦꯡ ꯂꯩ ꯆꯥꯏꯒꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯃꯛꯇꯤ ꯅꯤꯄꯥ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯏ ꯐꯠꯇꯕ ꯇꯤꯃꯨ ꯂꯩꯃꯨ ꯏꯟꯅꯔꯛꯂꯝꯕ ꯌꯥꯎꯔꯛꯂꯕꯁꯨ ꯐꯠꯇꯕ ꯀꯌꯥꯗꯣ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯅꯤꯄꯥ ꯑꯗꯨꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯣꯏꯅ ꯂꯧꯅꯕꯅꯦꯕ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯉꯩ ꯃꯇꯝꯗꯗꯤ ꯃꯩ ꯑꯣꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯦ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯐꯨꯡꯒꯥꯗꯒꯤ ꯃꯩ ꯂꯧꯔꯒ
ꯈꯨꯖꯨ ꯂꯩꯈꯥꯝ ꯌꯥꯎꯅ ꯃꯩ ꯊꯥꯗꯨꯅ ꯑꯣꯛꯄꯒꯤ ꯆꯠꯅꯕꯤ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯇꯉꯥꯏ ꯐꯗꯕꯅꯤꯀꯣ ꯃꯇꯧ ꯀꯔꯝꯅ ꯑꯣꯜꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯍꯥꯏꯕꯗꯤ ꯈꯨꯖꯨ ꯂꯩꯈꯥꯝ ꯌꯥꯎꯅ ꯑꯩꯈꯣꯏꯅ ꯌꯨꯝꯒꯤ ꯐꯨꯡꯒꯥꯗꯒꯤ ꯃꯩ ꯂꯧꯔꯒ ꯈꯨꯖꯨ ꯂꯩꯈꯥꯝ ꯌꯥꯎꯔꯒ ꯇꯣꯉꯥꯟꯅ ꯊꯣꯔꯛꯑꯒ ꯃꯩ ꯑꯣꯛꯄꯒꯤ ꯃꯩ ꯊꯥꯗꯨꯅ ꯑꯣꯛꯄꯒꯤ ꯆꯠꯅꯕꯤꯁꯦ ꯏꯅꯤꯡꯊꯧ ꯒꯔꯚꯅꯤꯋꯥꯁ ꯄꯥꯝꯍꯩꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯈ꯭ꯔꯤꯁꯇ 1787ꯗꯒꯤꯅ 1794 ꯑꯗꯥꯏ ꯐꯥꯎꯕꯁꯦ ꯁꯤ ꯃꯇꯝꯗ ꯇꯧꯔꯝꯃꯒ 1797 ꯁ꯭ꯋꯥꯏꯗꯒꯤ ꯇꯣꯛꯈꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯑꯩꯅ ꯊꯦꯡꯅꯖꯕ ꯀꯩꯅꯣꯗꯨꯅꯤꯀꯣ ꯑꯩꯅ ꯊꯦꯡꯅꯖꯕ ꯀꯂꯝꯗꯨꯅꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯇ ꯊꯦꯡꯅꯖꯕꯗꯨꯅꯦ ꯆꯥꯎꯔꯥꯛꯅ ꯃꯁꯤꯃꯛꯇꯤ ꯑꯗꯨꯋꯥꯏ ꯐꯥꯎꯕꯗ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯄꯟꯅꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯇꯣꯛꯈꯤꯕꯁꯦ ꯌꯦꯡꯕꯤꯌꯨꯅꯦ ꯃꯌꯥꯝ ꯅꯤꯄꯥꯗꯨꯅ ꯂꯨꯍꯣꯡꯐꯝ ꯁꯨꯃꯥꯡ ꯃꯊꯧꯕꯨꯡ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯄꯗ ꯅꯨꯄꯤꯒꯤ ꯃꯃꯥꯅ ꯅꯠꯇ꯭ꯔꯒ ꯃꯃꯥꯒꯤ ꯃꯍꯨꯠ ꯃꯔꯦꯡ ꯁꯤꯟꯉꯝꯕꯤ ꯑꯃꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯅꯤꯒ ꯂꯣꯏꯅꯅ ꯀ꯭ꯋꯥ ꯂꯐꯣꯏ ꯂꯥꯟꯗꯨꯅ ꯑꯃꯨꯛꯁꯨ ꯑꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯩꯔꯥ ꯀꯠꯂꯕ ꯃꯇꯨꯡꯗ ꯈꯔ ꯆꯪꯁꯤꯜꯂꯛꯑꯀꯥꯟꯗ ꯆꯅꯄꯨꯡꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯆꯪꯐꯝ ꯑꯗꯥꯏꯗ ꯃꯃꯥ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯌꯥꯁꯤ ꯑꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯃꯃꯥ ꯑꯍꯨꯝ ꯍꯥꯏꯗꯨꯅ ꯂꯧꯅꯩ ꯍꯥꯏꯇꯥꯔꯦ ꯃꯁꯦ ꯃꯃꯥ ꯑꯍꯨꯝꯁꯤꯅ ꯃꯌꯥꯕꯨ ꯑꯣꯛꯄꯒꯤ ꯀ꯭ꯋꯥ ꯂꯐꯣꯏ ꯂꯥꯟꯗꯨꯅ ꯑꯣꯛꯀꯅꯦꯕ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯦ ꯑꯁꯤꯕꯨꯅꯤ ꯑꯩꯈꯣꯏꯅ ꯃꯌꯥ ꯑꯣꯛꯄ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕꯁꯦ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗ ꯑꯩꯈꯣꯏꯅ ꯃꯌꯥ ꯑꯣꯛꯄꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯐꯥꯎꯕ ꯊꯝꯖꯔꯀꯥꯟꯗ ꯃꯈꯥ ꯇꯥꯕ ꯇꯥꯡꯀꯛꯇ ꯑꯩꯈꯣꯏꯅ ꯀꯨꯖꯕ ꯍꯥꯏꯕꯗꯤ ꯀꯨꯖꯕꯣꯠ ꯌꯥꯕꯒꯤ ꯃꯇꯥꯡꯁꯤꯡꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯇꯥꯡꯀꯛ ꯑꯃ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯈꯛꯀꯤ ꯇꯣꯉꯥꯟꯅ ꯑꯩ ꯇꯥꯡꯀꯛ ꯑꯃ ꯂꯥꯟꯊꯣꯛꯆꯒꯦ ꯑꯗꯨꯒ ꯂꯨꯍꯣꯡꯂꯤꯉꯩ ꯃꯅꯨꯡꯗ ꯉꯥꯃꯨ ꯎꯁꯤꯟ ꯊꯥꯕꯒꯤ ꯃꯔꯝ ꯂꯩ ꯉꯥꯃꯨ ꯎꯁꯤꯟ ꯊꯥꯕꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯑꯗꯨꯃꯛ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯥꯡꯁꯨꯕꯤ ꯂꯥꯟꯅꯕ ꯀꯔꯤꯒꯤꯗꯃꯛ ꯀꯥꯡꯁꯨꯕꯤ ꯂꯥꯟꯅꯔꯤꯕ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯈꯪꯗꯕ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯆꯠꯅꯔꯤꯕ ꯁꯤꯡꯁꯦ ꯑꯗꯨꯃꯛ ꯆꯥꯎꯔꯥꯛꯄ ꯈꯔꯗꯤ ꯑꯩꯈꯣꯏꯅ ꯈꯪꯖꯕꯁꯦ ꯑꯩꯈꯣꯏꯅ ꯅꯩꯅꯖꯔꯨꯕ ꯀꯌꯥꯁꯦ ꯍꯦꯟꯅ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯇꯥꯡꯀꯛ ꯅꯥꯏꯅ ꯃꯇꯦꯛ ꯃꯇꯦꯛ ꯁꯟꯗꯣꯛꯆꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯃꯩꯇꯩ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯁꯤꯡꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯁꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯒꯦ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯗ ꯊꯝꯖꯔꯒ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ